ꯊꯥꯎ ꯑꯝꯇ ꯉꯧꯗꯕꯤꯅꯤꯍꯦ ꯐꯨꯠꯄꯅ ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯑꯣꯛꯁꯦ ꯑꯣꯛ ꯄꯥꯛꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯩꯔꯛꯄ ꯍꯪꯒꯥꯝꯗꯨꯅꯦ ꯑꯣꯛꯀ ꯇꯧꯗꯣꯔꯕꯅꯤꯀꯣ ꯅꯨꯄꯥꯅ ꯑꯣꯛꯀ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯌꯦ ꯄꯨꯟꯅ ꯁꯥꯡꯅ ꯃꯁꯤ ꯄꯨꯈꯝꯗ ꯊꯤꯗꯧꯔꯤꯕ ꯆꯥꯛꯀ ꯊꯤꯗꯧꯔꯤꯕ ꯌꯥꯡꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯑꯩ ꯌꯥꯡꯀꯣꯛꯇ ꯊꯤꯔꯣ ꯑꯩ ꯁꯛꯇ ꯑꯩ ꯎꯠꯅꯤꯡꯃꯟꯗꯅꯅꯦ ꯑꯃꯨꯛꯀ ꯂꯩꯔ ꯐꯖꯃꯟꯕꯁꯤꯗ ꯑꯩ ꯐꯖꯃꯟꯕꯁꯤꯗꯅꯦ ꯎꯠꯅꯤꯡꯗꯅ ꯂꯩꯔꯤꯗꯣ ꯃꯈꯣꯛꯀ ꯆꯥꯎ ꯈꯨꯠꯆꯥꯎ ꯌꯧꯅꯁꯦ ꯊꯦꯛꯇꯣꯛꯑꯣꯍꯦ ꯄꯥꯝꯃꯨꯏ ꯀꯩꯗꯧꯖꯔꯅꯤꯒꯤꯁꯦ ꯍꯪꯒꯥꯝ ꯊꯣꯡꯕꯗ ꯑꯣꯛꯅꯤꯀꯣ ꯊꯥꯛꯇꯣꯏꯁꯦ ꯍꯪꯒꯥꯝꯗ ꯑꯣꯛ ꯊꯥꯛꯇꯣꯏꯕ ꯌꯣꯝꯃ ꯆꯥꯗꯣꯏꯅꯤ ꯍꯣꯔꯦꯟ ꯀꯝꯗꯧꯅꯤ ꯅꯩꯔꯒꯦ ꯁꯤꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧ ꯆꯥꯅꯤꯡꯕꯀꯣ ꯁꯤꯅ ꯑꯃ ꯁꯤꯒꯗꯤ ꯑꯅꯤ ꯑꯗꯣ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯃꯗꯤ ꯃꯥꯅ ꯀꯛꯄꯗ ꯁꯣꯏꯔꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯌꯥꯟꯗꯤ ꯌꯥꯅꯔꯤꯕꯀꯣ ꯑꯗꯨꯒ ꯁꯝꯅꯔꯝꯕ ꯁꯤ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯁꯝꯅꯔꯝꯃꯗꯤ ꯍꯥꯎꯒꯗꯕ ꯁꯥ ꯃꯥꯜꯂꯦ ꯑꯅꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯝꯅꯔꯤ ꯐꯖꯩꯅ ꯄꯥꯛꯅ ꯑꯇꯩꯗꯤ ꯄꯤꯁ ꯃꯆꯥ ꯃꯆꯥꯅꯦꯕꯀꯣ ꯀꯦꯖꯤ ꯃꯈꯥꯏ ꯈꯛꯇꯅꯤ ꯇꯧꯁꯤ ꯁꯤ ꯍꯥꯎꯊꯍꯜꯂꯒꯦ ꯍꯪꯒꯥꯝꯗꯨꯒ ꯇꯧꯔꯗꯤ ꯃꯑꯣꯡ ꯃꯥꯟꯅꯤꯅ ꯇꯧꯔꯤ ꯃꯣꯔꯣꯛ ꯑꯔꯧꯕ ꯉꯥꯔꯤ ꯑꯔꯧꯕ ꯌꯣꯡꯆꯥꯛ ꯑꯗꯒꯤ ꯍꯋꯥꯏ ꯃꯇꯣꯟ ꯃꯩꯇꯩ ꯇꯤꯜꯍꯧ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯂꯩꯔꯦꯀꯣ ꯂꯣꯝꯃꯒ ꯂꯣꯏ ꯌꯥꯎꯔꯒꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝ ꯃꯄꯨꯜ ꯑꯆꯧꯕꯗꯣ ꯁꯤꯃ ꯂꯣꯏꯔꯦꯀꯣ ꯁꯤꯗ ꯃꯁꯥꯡꯅꯦ ꯍꯥꯞꯄꯤꯁꯦ ꯊꯠꯇꯕꯤ ꯑꯗꯨꯒ ꯃꯈꯥꯗꯅ ꯑꯣꯛꯁꯥꯗꯣ ꯍꯪꯒꯥꯝꯁꯤꯅ ꯁꯪꯒꯝꯗ ꯆꯥꯕꯅ ꯍꯥꯎꯋꯦꯅ ꯂꯥꯁꯇ ꯍꯥꯞꯄꯦ ꯂꯣꯏꯔꯦꯀꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯌꯦꯟꯁꯥꯡꯁꯦ ꯊꯥꯎ ꯑꯝꯇ ꯉꯧꯗꯕꯤꯅꯤꯍꯦ ꯐꯨꯠꯄꯅ ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯑꯣꯛꯁꯦ ꯑꯣꯛ ꯄꯥꯛꯁꯦ ꯐꯨꯠꯂꯦꯗꯅ ꯑꯣꯛꯁꯦ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯜꯂꯨꯔꯒ ꯑꯗꯨꯗꯨꯒ ꯑꯅꯤꯔꯛ ꯀꯥꯝꯃꯦ ꯑꯗꯨꯗꯨꯒ ꯊꯥꯡꯗꯔꯝꯗꯥꯏꯗꯨꯗ ꯐꯗꯤꯒꯣꯝꯒ ꯍꯪꯒꯥꯝꯒ ꯍꯥꯞꯄꯒꯅꯦ ꯍꯪꯒꯥꯝꯁꯦ ꯃꯊꯪ ꯆꯟꯗꯅ ꯅꯝꯃꯒ ꯇꯧꯕꯅꯤꯀꯣ ꯈꯔ ꯄꯠꯊꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯄ ꯑꯗꯨꯅꯦ ꯁꯤ ꯐꯤꯕꯝꯁꯦ ꯍꯪꯒꯥꯝ ꯃꯄꯨꯟ ꯑꯃꯗꯅꯤ ꯃꯄꯨꯟ ꯑꯆꯧꯕꯅꯤꯀꯣ ꯆꯥꯎꯕꯖꯥꯠꯅꯤ ꯑꯩ ꯄꯨꯜꯂꯤꯗꯨꯅꯦ ꯑꯣꯛ ꯀꯦꯖꯤ ꯃꯈꯥꯏ ꯑꯗꯒꯤ ꯈꯛꯇꯅꯤ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯀꯩꯅꯣ ꯑꯁ ꯌꯥꯔꯔꯣꯏꯗ ꯑꯩ ꯁꯨꯝ ꯅꯣꯏꯔꯅꯤ ꯌꯥꯔꯔꯣꯏ ꯁꯨꯝ ꯅꯣꯏꯔꯅꯤ ꯍꯥꯎꯒꯗ꯭ꯔꯥ ꯃꯄꯥ ꯍꯥꯎꯅꯤ ꯇꯤꯟꯗꯥꯔꯦ ꯍꯥꯎꯒꯗ꯭ꯔꯥ ꯅꯨꯄꯥ ꯍꯥꯎꯅꯤ ꯇꯤꯟꯗꯥꯔꯦ ꯂꯥꯎ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯈꯟꯗꯦ ꯑꯩ ꯅꯨꯄꯥꯅ ꯍꯥꯎꯔ ꯂꯣꯏꯔꯦ ꯑꯩ ꯅꯨꯄꯥꯅꯅꯦ ꯍꯥꯎꯅ ꯆꯥꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯩꯁꯦ ꯆꯥꯔꯁꯤꯀꯣ ꯃꯌꯥꯝ ꯑꯣꯛꯀ ꯍꯪꯒꯥꯝꯒ ꯃꯇꯝꯗ ꯅꯣꯏꯍꯧꯗ꯭ꯔꯗꯤ ꯅꯣꯏꯔꯔꯣꯏꯀꯣ ꯑꯗꯣꯝ ꯑꯩꯕꯨꯗꯤ ꯑꯣꯚꯔꯋꯦꯠ ꯆꯠꯂꯅꯤ ꯆꯥꯗꯕꯁꯤꯡꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯨꯗꯤ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯕꯥꯏ